Manipur Legislative Assembly की तराग निथोइरक सुबह Assembly मिफम की तरुक सुबह सेशन चलिबा था असिगी कुंथ्रा माथोइदगी मथंग था हाइबदी अगस्त तराग निथोइ फाव चथरगनी हाइरिबा मिफम असिदा पुन्ना सिटिंग मापन लैगनी Manipur Legislative Assembly की Secretary के मैगजीन थादोरखिबा प्रोविजनल कैलेंडर अमगी मतुंगिना सेशन असिगी हानबा नुमित्ता कुमजा लिसिंग अनि तराग निपान तराग मापन की demands for excess grants budget estimate lising ani kunmari kungamanga motion for vote on accounts lising ani kunmari ahan ba session numita puthokani masigi mathakta hairiba numit asida governor gi address pu thagat pagi matang da sukhanagani nini chanba numit haibadi august amadana house ki business oina wahang pakhum general discussion on budget estimate lising ani kunmari kungamanga discussion and voting on demands for excess grants lising ani taraga nipan taraga mapan discussion and voting on board of accounts lising ani kungamari introduction of Manipur appropriation number 3 bill lising ani kungamari amadi introduction of Manipur appropriation number 4 bill lising ani ga kungamari laigani mathang thagi august ani manga taruk taret nipan mapan amadi August taraga nithoigi sitting singda tongan ba department singi discussion and voting on demands for grants laikani Manipur da hauji oriba pheba masina maram moiduna national highway singda nomada sangdaba yadaba polam sing pusillakpada khudong chadaba kaya mayongnariba sing asi koknaba pandamda ngasi None district ki Khongsang railway station da tangai phadana changba polam sing purakpa train ama thunglakre ngasi ayu pung tara makai taba matamda khongsang da thunglakiba train adugi coach nipan da Indian Red Cross Society gi relief material gi polom sing telho amadi cement sing purakhi Red Cross ki oina yaroliba relief material gi polom sing asida maru oina hidak langthak tarpaulin blanket sing yauragli ngasi thunglakiba train asi tharaga Manipur da pochai pusilakpa train haibadi good train thunglakiba tarahumdoirak suba oire Imphal East District ki Takhel amadi Terafai Khulda Security Force na thiba humbagi thabak chathabada khusu khulai kya phagat pangamkhre khusu khulai sing adugi manungda magazine ga konana .303 gi rifle ama magazine ga konana carbine ama nomai maru taraga manga hand grenade ani asangba machugi grenade ama pistol ama nomai maru tongning nephuga mapan yauri amaramda Churachandpur District ki Tuibongdagi modified pampi ani 12 bor gi SBBL nongmai amagasu phagat khre hari Bangladesh ta government gi thabak changbada kota gi chanabi lairiba du chendok kadabani haiduna mahiroi kyana khongjang changsin bada hauji phawbada mioi kunthra ga ni thoi sikre lising ani ga chonga hemana asopan nangkhre ngarang khongjang changsin kiba mahiroi kyana Bangladesh ki prime minister na television ki khutang da miam da wa ngang ga dawre haiba paw phangbadagi leibak adugi national television channel amagi office mai thadokhi Panbayai madudi government ki thabak changbada reservation thambagi wahauda numit kharani asida mahiroi kyana quota system chanaba yaroi haiduna irang hauduna lakhibadi hairib irang asigi maru oiba horokhopi mamang thada Bangladesh High Court na quota system asi amuk hana chana halagani haina wayel lauthorokpana oiri hariba quota system asi ing kumja lising ani ga taraga nipanda Prime Minister Sheikh Hasina gi government na muthanaba honakibadi Supreme Court na hariba order adu kona amuk suspend tauki amadi lariba August 3 ta hearing amuk chatnaba matam lepki kota gi mayakta leiba mahiroi sing amadi Sheikh Hasina gi student wing ama wariba awami league ni gi marakta amuk irang tholakpadagi police na mahiroi sing tankhainaba rubber bullet tear gas amadi noise grenade sing kapagi thodok sing mahiroi kaya asi na yawakti nakal ani gi mahiroi sing marakta irang tankhalakpadagi leibak asina railway service level legal oinana mobile internet service sing Jerega sida haujik Bangladesh ta oragli bifibam masigi yenglaga leibak aduda leiriba India macha sing mapan thoktana wafam khangan khre
আরে দাঁড়ান দিচ্ছি সবার